ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ PR ꯁꯥꯡꯗꯣꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯈꯨꯔꯨꯝꯖꯔꯤ Am-Istv ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ Am-Istv ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ DGP ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯣꯏꯔꯛꯄ ꯌꯥꯕꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯔꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝ ꯍꯦꯟꯅ ꯅꯛꯅ ꯂꯩꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯒꯤ ꯋꯥꯐꯝ ꯅꯥꯊꯩꯈ꯭ꯔꯕꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ Am-Istv ꯅ꯭ꯌꯨꯁꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ CSO ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ ꯅꯩꯅꯈꯤꯕ ꯑꯗꯨꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯗꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕ ꯃꯊꯧ ꯇꯥꯕꯒꯤ ꯋꯥꯐꯝ ꯌꯥꯎꯕꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯕꯒꯤ ꯐꯤꯚꯝ ꯂꯥꯛꯄ ꯌꯥꯕ ꯑꯗꯨ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯈꯤ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯕꯅ ꯇꯉꯥꯏꯐꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯔꯣꯝꯗ ꯅꯛꯅ ꯂꯩꯈꯤꯕꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 3ꯗꯒꯤꯅ 8 ꯐꯥꯎꯕ ꯆꯪꯕ ꯊꯧꯗꯣꯛ ꯀꯌꯥ ꯌꯥꯎꯈꯤꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯈꯤꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏꯐꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯊꯪ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯊꯝꯖꯔꯦ Sangai tutorial Kwakathel class 9 amasung 10 foundation course ki class lagliba January 5 ki hauzaragani matam sangnadagi experience leiraba ningthina khanghairaba oja kayana takpi tambiriba coaching center ni akupa marol gidama Sangai tutorial natraga Sangai hostel Kwakathel ningthem kol da lapiduna tanabiu matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti kuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda mayam utaram uksari hauzik makha taba pau pizari Kumbi Assembly constituency da lakadaba 16 shuba Manipur Legislative Assembly election da candidate ama oinana thaurang tauriba Kumbi dagi Moirangtham Megachandrabu Assembly constituency gi polling station 29/13 B2 gi miyamna angamba phau amadi sel kaya puthongna duna amata oina saugatuna mateng pangbagi thoram ama Kumbi Municipal Council gi ward number 1 Kumbi Terakha Kumbi Sangit Lampak ta pangthokre 29/13 B2 gi polling committee na sinduna pangthokiba thoram aduda Moirangtham Megachandrabu saugatuna INC na nauna yauraklaba polling station 29/13 B2 gi voter singda M Megachandra na Congress ki lengyan yanduna taram okhi thoram aduga mari lenena Moirangtham Megachandra na Kumbi Kendra dagi oigera Manipur gi lairiba Kendra homfu asidagi mihut khanba matamda chawkhat thaurangi wakhalon chenbada natana Manipur imagi iraipak iramdam asigi minungshi yawba punsida kathokpa ngamba maraipak maramdam asigi damak karigumba khara tawba ngamba candidate kaya ama mihut oina khanhodaba taragadi aina ngasi lairiba iraipak iramdam Manipur asi nongmadi soidana mitop miyan chap mayamna punsinduna tasinduna aikhoigi indigenous people oiriba aikhoigi ifurup izati sing asi mutkhiba yabagi akiba leire haike aikhoigi lamdam sigi jakot thawangi wakhal chenbada natra Manipur ima sigi aigi lamdam iraiba iramdam sigi minung siyawa
ꯃꯄꯨꯟꯁꯤꯗ ꯀꯠꯊꯣꯛꯄ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯃꯔꯥꯏꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯕ ꯉꯝꯕ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃ꯭ꯌꯨꯠ ꯑꯣꯏꯅ ꯈꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯇꯣꯞ ꯃꯤꯌꯥꯝꯆꯥ ꯃꯌꯥꯝꯅ ꯌꯣꯝꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯣꯏꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯁꯦ ꯃꯨꯠꯈꯤꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯏꯔꯝꯗꯝ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯩꯒꯤ ꯂꯝꯗꯝꯁꯤꯗ ꯄꯥꯟꯁꯤꯟꯕ ꯌꯥꯕ ꯆꯠꯅꯕ ꯌꯥꯕ ꯑꯥꯏꯟ ꯀꯌꯥ ꯕꯤꯜ ꯀꯌꯥ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯔꯀꯥꯟꯗ ꯑꯩꯒꯤ ꯏꯖꯥꯇꯤꯁꯤꯁꯨ ꯀꯟꯕ ꯑꯩꯒꯤ ꯕꯥꯎꯟꯗꯔꯤꯁꯨ ꯉꯥꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯤꯕ ꯀꯌꯥꯁꯦ ꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯥꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯣꯏꯍꯟꯗꯅ ꯑꯩꯈꯣꯏ ꯀꯅꯥꯗ ꯁꯤꯟꯅꯁꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤꯁꯤ ꯑꯔꯣꯏꯕꯗ ꯃꯔꯨꯞ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯔꯤ ꯃꯅꯤꯄꯨꯔꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ PR ꯁꯥꯡꯗꯣꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ISTV ꯄꯥꯎꯗ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯅꯤꯠ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ